ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯍꯩꯒꯤ ꯂꯥꯏꯔꯦꯝꯕꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯂꯦꯟ ꯈꯨꯟꯖꯥꯎ ꯀꯧꯕ ꯂꯝꯗꯝ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯉꯥꯛꯇ 8 ꯄꯣꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯨꯝ ꯑꯁꯤꯕꯨ 8 ꯄꯣꯛꯄꯤ ꯍꯥꯏꯅꯁꯨ ꯈꯪꯅꯔꯝꯃꯤ 8 ꯄꯣꯛꯄꯤꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯁꯨ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯅ ꯐꯪꯖꯔꯕꯁꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯝꯗꯦ ꯂꯩꯀꯥꯏ ꯂꯝꯗꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ 8ꯅ ꯍꯦꯟꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯤ ꯑꯃꯃꯝ ꯑꯣꯏꯍꯟꯕ ꯉꯝꯅꯅꯕ ꯄꯂꯦꯝ ꯄꯟꯊꯧ ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯁꯤꯂꯪꯕ ꯆꯠꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯈ꯭ꯋꯥꯏꯒꯤ ꯑꯍꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯕ ꯃꯅꯥꯎꯁꯤꯡꯕꯨ ꯅꯤꯡꯊꯤꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ ꯃꯍꯥꯛꯇꯤ ꯆꯍꯤ 19 ꯃꯨꯛ ꯁꯨꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯋꯥꯈꯜ ꯈꯔ ꯃꯈꯩꯗꯤ ꯇꯥꯔꯝꯃꯤ ꯈ꯭ꯋꯥꯏꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤ 8 ꯁꯨꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅꯁꯨ ꯄꯤꯛꯂꯤ ꯃꯈꯣꯡ ꯀꯥꯐꯩ ꯀꯥꯐꯩ ꯊꯥꯡꯗꯨꯅ ꯆꯠꯄꯗꯤ ꯉꯝꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ 8 ꯑꯁꯤꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯤꯡ ꯑꯗꯨꯗꯤ ꯑꯍꯟꯅ ꯂꯩꯅꯥ ꯑꯅꯤꯁꯨꯕꯗ ꯂꯩꯀꯥ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤꯛ ꯃꯔꯤꯁꯨꯕꯗ ꯂꯩꯔꯦꯜ ꯃꯉꯥꯁꯨꯕꯗ ꯂꯩꯃ ꯇꯔꯨꯛꯁꯨꯕꯗ ꯂꯩꯋꯥ ꯑꯃꯗꯤ 8ꯁꯨꯕꯗ ꯂꯩꯇꯣꯟ ꯑꯁꯨꯝꯅ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇꯤ ꯂꯩꯔꯥꯡꯁꯤꯡꯒ ꯄꯥꯡꯈꯛ ꯑꯣꯏꯔꯨꯕꯅ ꯃꯈꯣꯏꯁꯤꯡꯒꯤ ꯑꯍꯧꯕ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯤꯡꯗ ꯂꯩ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯊꯪ ꯁꯤꯟꯅ ꯀꯣꯂꯣꯏꯔꯝꯃꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯁꯤꯡꯗ ꯂꯩꯅꯥꯅ ꯃꯅꯥꯎꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯨꯞꯅꯣꯝꯅꯆꯤꯡꯕ ꯇꯧꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ 8ꯁꯤꯡ ꯑꯗꯨ ꯂꯩꯁꯥ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯅꯔꯛꯄ ꯃꯇꯝꯁꯤꯡꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥꯗꯤ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯣꯝꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯏꯇꯣꯟ ꯇꯣꯟꯕꯤ 8 ꯁꯨꯕꯤ ꯂꯩꯇꯣꯟ ꯆꯍꯤ 14 ꯁꯨꯔꯛꯂꯝꯃꯤ ꯌꯥꯝꯅ ꯃꯉꯥꯎ ꯊꯤꯅ ꯍꯧꯔꯛꯂꯝꯃꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯏꯕ ꯄꯥꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯈꯔ ꯃꯈꯩꯗꯤ ꯏꯕ ꯄꯥꯕ ꯃꯌꯦꯛ ꯆꯠꯄ ꯉꯝꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯇꯣꯟꯕꯤ ꯂꯩꯇꯣꯟꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯆꯦꯝꯁꯤꯡꯅ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯑꯗꯨ ꯀꯦꯊꯣꯛꯅ ꯇꯧꯔꯛꯄꯅ ꯃꯍꯩꯒꯤ ꯂꯝꯗ ꯀꯌꯥ ꯈꯣꯏꯖꯪꯕꯗꯤ ꯑꯣꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯑꯃꯅ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯍꯜ ꯅꯍꯥ ꯈꯥꯏꯗꯅ ꯁꯨꯝꯍꯠꯄ ꯉꯝꯕ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤꯗꯤ ꯃꯍꯩ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯇꯣꯟ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯍꯩꯔꯝꯒꯗꯕꯤ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯎꯅꯔꯝꯃꯤ ꯂꯩꯇꯣꯟ ꯃꯉꯥꯎ ꯐꯅ ꯊꯤꯖꯔꯕꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯅꯣꯂꯨꯛꯅ ꯆꯠꯆꯩ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯉꯥꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯈꯨꯂꯦꯟ ꯈꯨꯟꯖꯥꯎ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯅꯤꯡꯊꯧ ꯌꯣꯏꯃꯣꯡꯕꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯖꯅ ꯍꯩꯔꯕ ꯃꯁꯛ ꯃꯇꯧꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯤꯛꯂꯥꯏ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯤꯛꯂꯥꯏ ꯃꯁꯥꯒꯤ ꯆꯍꯤ 13ꯇꯤ ꯁꯨꯖꯜꯂꯛꯂꯦ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯍꯤ ꯅꯧꯅ ꯌꯨꯝꯕꯥꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯂꯩꯅꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯤꯛꯂꯥꯏ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧ ꯌꯣꯏꯃꯣꯡꯕꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯝꯃꯤ ꯏꯄꯥꯒꯤ ꯄꯨꯔꯤꯛꯂꯥꯏ ꯅꯍꯥꯛꯀꯤꯗꯃꯛꯇ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯃꯖꯥ ꯏꯕꯦꯝꯃꯁꯤꯡ ꯊꯥꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯦ ꯏꯆꯥꯕꯨ ꯑꯄꯥꯝꯕ ꯑꯃꯠꯇ ꯌꯥꯎꯗꯕ꯭ꯔꯥꯅꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯤꯛꯂꯥꯏ ꯍꯩꯅꯗꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥꯅ ꯏꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯖꯥ ꯏꯕꯦꯝꯃꯁꯤꯡ ꯑꯁꯦ ꯅꯆꯥꯅ ꯈꯣꯏꯗꯥꯖꯕ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯃꯁꯛ ꯃꯇꯧꯒꯤꯗꯤ ꯑꯗꯨꯃꯛ ꯉꯝꯅ ꯐꯖꯩ ꯃꯍꯩ ꯃꯁꯤꯡꯁꯨ ꯂꯣꯏꯅ ꯍꯩ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯅꯆꯥꯅ ꯑꯃꯠꯇ ꯈꯣꯏꯗꯥꯗ꯭ꯔꯤꯕ ꯑꯗꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯑꯄꯥꯝꯕ ꯑꯃꯠꯇ ꯐꯥꯎꯗꯕꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕꯗ
sana konung asidagi sunghen hendoktana amatta pokchei haiduna thamlakhiba amadi mahai masingi lamda oirabasu sana konung asida ahaiba oja sing thamduna tamhalakhi pumnamaksing asina kanagumbi laisabi amattaga onsinnaduna wari watai sanaraktaba apam nungsi phongdoknaraktaba sing asina oiramba tai khalladuna mapaning thau yoimongbana wakhal pumnamak khantharaga majaibungoda nungsina asumna hairaklami phare phare icha ibungo sumdaurasi sahi ama muktine nahak lam koibo oina lamdam kaya laibak kaya koina chacharuro adubu tawbatabu ichana chatpa matamda adumna majaibungogi ningthi jaraba fijet laiting set chabadi yaroiko icham chamba mioi amagi fijet setuna aronba saklon amada chatkadabani chahi amagi matam sida icha ibungona thengnarakpa apamba nungsibi adu ichagi damak laibakta tamlambani khallage hairiba chahi amagi matam si phawbadane ichagi khongloi phangdrabadi ipana silliba thorang pumba asida ichana yaningi yaningde haibadi yaroiko mapaning thau yoimongbagi wafamadu tabada majaibungo purik lai wakhal munna khantharaba matungda asumna khumlaklami ipaning thau phagani matam aduda nacha karisu athingba thamjaroi phare phare ngasi haiba numit asina khwaidagi pharabani khongsanbagi matamsu aduna isa ibungona ne sahi amagi oina khongsan jaduna nahaki taloi oigadabi adu thijaruro ado ipane isa ibungoda wafam amatangdi hana khangalauge ko maja ibungo purik lai ngai hakti ngakchanai mapaning thauna kari amuk takpirakadage khanbada ipaning thau kari wafam oirabano nachada hekta takpiyudo isa ibungo nahaki punsigi khongloi oigadabi adu masak matau yamna changkhonbi mahaigi lamda lamba laitrabi aduga maral mathumsu chang tadabi oigadabani masi isa ibungona wakhal munna khantharaga khong thangadabani maramdi nahak ningthau yoimongba aihaki amatta pokchaba ichanido laibak miya mangda chang tahanbadi ipa pamdi ko phagani ipa ningthau nacha wafam singado karisu kaujaroi adudi nacha amu khongsananaba sem sajarukhige phare phare isa ibungo namai pakcharo u maja ibungo purik laina mapaning thau yoimongmagi maphamda khurumjaramduna thokhirami ningthau yoimongba maja ibungona thokhiba adu yengduna lephawi aduga mamai adu laithoraktuna laioi khrabi mahaki laimarembigi mitam aduda munna yengladuna mamittagi mapi sinthana asumna hairaklami laimarembi ulen nahakpu nacha ibungo ase haujikti chawba sare pharakledo nahakna nachabu ngakpi senbiu ko asumna ningthau yoimongbana kaptuna lairingai aduda laima atonbi senu changlaktuna ningthau yoimongbabu themjinbirami iningthau yare tokpiro adumna tengthabiraganu ichana ukhraga mathwai nungaijakhiroi laima ulenna nauno hundoklamlaba majaibungo puriklai asi laima atonbi senu asina apokpa machagum chawnanaba yoglakpani laima atonbi senu mamitta macha uramde adubu majaibungo puriklai asi mahakna hek pokchadaba macha natte haiduna karisu nungsidaba tauramde majaibungo puriklai su laimarembi mama atonbi asibu mahakpu hek pokchabani haina khanki yumdom pok oina lairiba laitongi mayumdani laiton machem singa punna wari sa saduna chenghi samba langduna iru sadengnanaba makhoigi mayumdagi khara chathoklaga lairiba pukhri achauba adugi kharada makhoi taruk adu makhong yanthaduna phamlamni machem yaima ani subi laikana asumna hairaklamni inausa ngasidi khara thuna loisanaba tausiko panthaudo chak nganna charaga pamlauda pam yanba palemga khongdoigani haihobani
ꯍꯣꯏ ꯏꯆꯦꯝꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯆꯦꯝ ꯃꯔꯤ ꯁꯨꯕꯤ ꯂꯩꯔꯦꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯣ ꯏꯆꯦꯝ ꯌꯥꯏ, ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯒꯤ ꯑꯇꯣꯟꯕꯤ ꯂꯩꯇꯣꯟꯁꯦ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯁꯥꯃꯨꯅ ꯀꯣꯏꯂꯨꯝ ꯂꯨꯝꯃꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏꯀꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯇꯣꯟ ꯆꯤꯡꯒꯤ ꯁꯝꯕꯥꯜ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯇꯣꯛꯇꯨꯅ ꯁꯧꯔꯥꯡꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ ꯏꯆꯦꯝ? ꯃꯗꯨꯒꯤ ꯁꯥꯃꯨ ꯍꯥꯏꯕ ꯆꯨꯝ ꯃꯥꯟꯕꯗꯣ ꯃꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯂꯨꯝꯕ ꯃꯇꯤꯛ ꯅꯠꯆꯗꯦ꯫ ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯕꯅꯤ, ꯃꯗꯨ ꯂꯦꯝꯗꯦꯗ꯫ ꯑꯗꯨꯝꯅ ꯂꯩꯇꯣꯟꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯃꯆꯦꯝꯁꯤꯡ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯔꯛ ꯊꯠꯇꯨꯅ ꯃꯆꯦꯝ ꯇꯔꯨꯛ ꯁꯨꯕꯤ ꯂꯩꯋꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣ ꯂꯨꯝꯗꯗꯤ ꯀꯩꯅꯣ, ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯎꯅ ꯁꯛꯁꯨ ꯆꯪꯈꯣꯜꯂꯤꯕ ꯑꯁꯤꯗꯤ꯫ ꯍꯣ ꯏꯕꯦꯝꯃ, ꯇꯥ ꯁꯥꯃꯨꯗꯣ ꯈꯔ ꯑꯍꯜ ꯑꯣꯏꯖꯩ ꯍꯥꯏꯖꯕꯒꯤ ꯋꯥꯇꯅꯤꯀꯣ, ꯃꯤ ꯃꯔꯜ ꯃꯊꯨꯝꯒꯅꯦ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯕ ꯑꯗꯨꯅꯅꯦ ꯃꯤꯌꯥꯝꯅ ꯁꯥꯃꯨ ꯂꯣꯏꯕ ꯁꯥꯃꯨ ꯍꯥꯏꯅꯔꯤꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯝꯁꯤꯡ ꯑꯗꯨ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯆꯦꯝꯁꯤꯡꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯂꯩꯇꯣꯟꯗꯤ ꯈꯣꯏꯗꯧ ꯍꯦꯟꯅ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯤꯟꯗꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗꯗꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯆꯦꯝ ꯂꯩꯋꯥ ꯑꯣꯏꯅꯅꯦ ꯂꯩꯕꯤꯔꯣꯗꯅ ꯆꯍꯤ ꯌꯥꯝꯂꯕ ꯏꯈꯨꯔꯥꯒꯨꯝꯕ ꯁꯥꯃꯨ ꯑꯗꯨꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯨ ꯁꯠ ꯂꯨꯊꯣꯛꯄ ꯂꯣꯏꯔꯒ ꯁꯧꯔꯥꯡꯅꯅ ꯂꯩꯇꯣꯟ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯀꯥꯈꯤꯔꯝꯃꯤ꯫ ꯂꯩꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯦꯝꯁꯤꯡ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯆꯦꯝ ꯌꯥꯏꯃ ꯑꯅꯤ ꯁꯨꯕꯤ ꯂꯩꯀꯥꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯍꯧꯏ꯫ ꯃꯁꯤꯕꯨ ꯐꯥꯒꯤꯅꯤ ꯍꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯕ ꯖꯥꯠꯂꯥ? ꯑꯋꯣꯏꯀꯤ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦꯅꯦ꯫ ꯀꯥꯟꯅꯗꯦꯁꯦ, ꯏꯅꯥꯎꯁꯥ ꯊꯦꯡꯈ꯭ꯔꯅꯤ, ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯏꯆꯦꯝꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯆꯦꯝꯁꯤꯡ ꯑꯗꯨ ꯏꯔꯨ ꯁꯥꯗꯦꯡꯅꯔꯝꯃꯤ꯫ ꯃꯍꯩ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯀꯥꯅꯈꯤ꯫ ꯁꯥꯃꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯀꯤꯌꯥꯝꯒ ꯄꯨꯟꯅ ꯂꯩꯇꯣꯟ ꯍꯣꯏꯒꯤ ꯄꯥꯝꯂꯧ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯃꯨꯅ ꯁꯥꯎꯅ ꯀꯤꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯔꯦꯠ ꯄꯣꯛꯄꯤ ꯄꯂꯦꯝ ꯄꯟꯊꯧꯗꯣ ꯄꯥꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕꯅ ꯐꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯂꯩꯇꯣꯟꯕꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯑꯩꯍꯥꯛꯀꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯖꯕ ꯑꯁꯤꯗ ꯁꯤꯈꯥꯡ ꯍꯦꯛ ꯈꯥꯡꯗꯨꯅ ꯂꯩꯌꯦꯕ꯫ ꯁꯥꯃꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯤꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯅꯤ ꯄꯥꯊꯧ, ꯃꯆꯥꯅꯨꯄꯤꯁꯤꯡꯗꯨꯅ ꯀꯔꯤ ꯇꯧꯕ ꯉꯝꯖꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯄꯥꯊꯧꯒꯤ ꯅꯥꯛꯇ ꯂꯩꯖꯔꯕꯗꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯀꯣꯛꯆꯒꯅꯤ, ꯃꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯖꯒꯅꯤ ꯍꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯈꯟꯊꯗ꯭ꯔꯕ ꯖꯥꯠꯂꯥ? ꯁꯥꯃꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯪꯒꯅꯤ, ꯍꯟꯇꯛꯇꯤ ꯃꯈꯣꯏꯒꯤ ꯆꯔꯥ ꯅꯣꯡꯈꯟꯅꯖꯔꯤꯕ ꯄꯥꯝꯂꯧ ꯑꯁꯦ ꯑꯩꯍꯥꯛꯅ ꯂꯣꯏꯅ ꯂꯧꯁꯤꯜꯂꯒꯅꯤ꯫ ꯑꯗꯨꯇꯗ ꯃꯈꯣꯏ ꯁꯥꯃꯨ ꯑꯩꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕ ꯁꯣꯏꯗꯅ ꯈꯪꯖꯔꯛꯀꯅꯤ꯫ ꯑꯦ ꯄꯥꯊꯧ, ꯍꯥꯏꯅꯔꯤꯉꯩ ꯑꯁꯤꯗꯅꯦ ꯇꯔꯦꯠ ꯄꯣꯛꯄꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯁꯦ ꯃꯈꯨꯠꯇ ꯌꯣꯠꯄꯥꯛ ꯄꯥꯏꯗꯨꯅ ꯄꯥꯝꯂꯧ ꯑꯁꯣꯝꯗ ꯀꯨꯝꯂꯛꯂꯦ꯫ ꯉꯁꯤꯗꯤ ꯄꯥꯊꯧ ꯆꯞ ꯆꯥꯕꯤ ꯑꯃ ꯈꯪꯗꯣꯛꯅꯍꯧꯔꯁꯤ꯫ ꯁꯥꯃꯨ ꯑꯩꯍꯥꯛꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯜꯂꯒꯦ꯫ ꯇꯔꯦꯠ ꯄꯣꯛꯄꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯗꯨ ꯄꯥꯝꯂꯧꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯑꯃꯗꯤ ꯀꯤꯌꯥꯝꯗꯨ ꯎꯕꯃꯛꯇꯗ ꯂꯩꯇꯣꯟꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠꯇꯤ ꯈꯧꯇꯛ ꯆꯥꯔꯝꯃꯤ꯫ ꯄꯟꯊꯧꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯅꯥꯎ ꯁꯥꯃꯨ, ꯀꯔꯤ ꯊꯕꯛꯀꯤ? ꯁꯥꯃꯨꯅ ꯁꯥꯎꯔꯥꯡꯅꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯇꯥꯗ, ꯏꯅꯥꯎ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯄꯟꯕꯤꯔꯛꯀꯅꯨ꯫ ꯁꯥꯃꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯏꯀꯥꯏꯅ ꯅꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯣ ꯑꯩꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯖꯕ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯕꯤꯅꯤꯡꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯥꯃꯨꯒꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤ ꯇꯥꯕꯃꯛꯇꯗ ꯂꯩꯇꯣꯟꯒꯤ ꯄꯂꯦꯝ ꯑꯗꯨ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯗ ꯁꯥꯃꯨ, ꯑꯗꯨꯛ ꯃꯆꯣꯡ ꯃꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯅꯆꯥꯅꯨꯄꯤꯒꯨꯝꯂꯕꯤ ꯑꯁꯤꯗ ꯀꯔꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯅꯣ? ꯍꯩꯅꯗꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯤꯌꯥꯝꯁꯨ ꯁꯥꯃꯨꯒꯤ ꯃꯤꯆꯪꯗ ꯁꯥꯎꯅ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯄ ꯃꯈꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩ ꯇꯔꯦꯠ ꯄꯣꯛꯄꯤ, ꯑꯗꯣꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯊꯧꯗ ꯍꯥꯏꯖꯕ ꯁꯥꯔꯤ꯫ ꯍꯩ ꯅꯈꯣꯏ ꯃꯤ ꯃꯁꯛ ꯈꯪꯗ꯭ꯔꯗꯤꯅꯦ ꯍꯧꯖꯤꯛ ꯈꯪꯍꯜꯂꯨꯔꯣ, ꯈꯪꯍꯜꯂꯨꯔꯕ? ꯂꯩꯇꯣꯟꯒꯤ ꯄꯟꯊꯧꯅ ꯇꯞꯊꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯥꯎꯁꯥ, ꯋꯥꯐꯝ ꯑꯗꯣ ꯅꯌꯥꯝꯕ ꯌꯥꯕ ꯉꯝꯂꯣꯏꯕꯣ꯫ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯂꯩꯇꯦ, ꯏꯆꯥꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯏ ꯍꯥꯏꯗꯨꯅ
thawai usittabadi tawganu leiton gi panthawna adumna hairakpa wafam adu tabada samu makhau pongna noktuna makha taraklami sia nongsagi mangda uchina adugumlaba thawna phaba utkanu ngasi ne uchi siba soiroi ko asi haina haiduna samuna leiton gi panthawgi mamaida sapu kanna khutumna surami ya leiton gi panthaw ngaihak tarang chatlami matau aduda palem mahaksu nungsa yamna thijarami adumna tawganu haiduna laugjarami adubu karisu tabida samuna phujalami kiyamsu noktuna leiton gi palem gi khudang phaduna khamtokpa changdanaba hotnarami kiyamna noktuna hairai pathaw ngasidi tarit pokpi palem panthaw ani se loiselasi phujalu pathaw phujalu aiha nupi ase phajinduna thamge phujalu pathaw mamaiduna khongpaktuna kauksalu pathaw kauksalu hoi ya ja hoi ya hoi khadra aduni hoi ya ya asumna samuga leiton gi panthawga angamba maongda phunaba hauраklami amana amabu namnarami iya ya ai ngasidi samu aihaki ithawna masak hangjaro hai samu aduk mi usittabadi khangani nakoibu sinaba tare haibani hai mi phattaba samu haibao hai thado se aihaki khudang ase thado haibane hai taret pokpi tuminda leyo masigi nupi se masisu machin chida khupak se hoi marak aduda leiton gi palem aduna kaptuna laujari amuk makhoibu khamdoknaba hotnari adubu kiyamna thawna phana phajinbana leiton gi palem adu thawna phudokpa ngamlamde asumna sarang naringai aduda tunglomdagi purik laina sagol tapna thaurakpadagi laptakna mi phunariba adu urakpadagi parap sagol thaujillaktuna sagol thaktagi phan chongtharaktuna kiyambu han phuraklami kiyam longna paithokuna ta aya ningonga loina sujangra ayo kanano abu laklibasida ayo samuna leiton gi panthaw adubu yamna thina phurami madudagi purik laisu khonglei thuna changsilaktuna samubu tunglomdagi phutharaklami purik lai gi masama u pharaba khutum aduna samu gi makokta amuktang phuthbabu samu ngaihakti tarang chatli madudagi kiyamna chensilaktuna samubu haugatpirami ayo pathaw ho pathaw aikhoi mafam ase thadoktuna chelhorasi madu natrabadi aikhoi oinane yabi thawai mangba soiroi chasilao pathaw lao se haugalo chasilao pathaw asi haiduna kiyamna samubu yamna wana chingduna pukhirami samu makhut khudombi aduna singnaduna chatkhirami purik laina changsilaktuna leiton gi panthaw adubu haugatpirami palem adu su chensilaklami purik laina hanglai panthaw manba tapna amukta haugatpiyo kharadi soklaba male palem manbi matau kamdongna phibam asida leiton gi palem aduna yamna wana pakhatna thokhiba thongdoksing adu wari liduna purik laida khangalami madudagi purik laibusu palem panthaw makhoi anina ngamkhai leitana thagatpa phongdoklami leiton gi panthaw aduna phibam kharadi sokpanina purik laina mateng pangduna mahaki sagol thakta tonghanduna makhoi ahom punna mayumda karaklami adumna panthaw mahakna soktuna purakpa adu uba maktada machanupi sing adu thawai yamna nungai jaramde purik laina ahanba hek uba maktada machanupi ngakta taruk thorakpadu
mahak yamnasu ngaklami mayamsing adugi marakta khwaidagi masak matau phajakhrabi laitona saurangna haibadu tabada puriklagi thamoinungda karigumba khangaudana nungsiba amakhak phauраklami laitona asumna hairami panthau mahakido aikhoi nupi ngakta oyena usitrine madugi samu haiba lamgi saman bado asi haina ngangni ngangloi khangdaba makhai haidok luraga mitop ama yawrak libadu ningsing laklami aduga amuksu mathanta ikai jaba phaurami panthau adubu kanbirakhiba nupa macha adusu macha nupi singda masak taklami aduga macha nupi sing adubusu koloi minglenga loinana masak taklami purik laisu sak lotuna lakpanina asengba koloi minglendi haidoklamde nachagi koloi minglendi paikhomba haina kaujaido nacha se asum lam koiba lakjabani aihaki laifam amadi tang taba khangjadri wafam madu tabada laitongi palemna hairak-lami ibungo laifam chafam gidi karisu thoina khalunu isane mafam masida lairabasu yagani palem mahaki wadu tabada machanupi sing adu tingak maingak nana yengnarami laitodi mabukningda asumna khalami masak matawbudi yamna phajai haibabu kanana khangani huran chinthigi thabak tawba miyoi oiramlabadi yum asidabu aikhoi ichin inaw nupi ngaktaga oisille laikai khulna thina amu ngangnaraktana asumna purik lai paikhomba gi koloi minglen lauduna laitongi yumda lairaklami majaibungo purik lai sana konungda manai masel kayana thawal tawrakpa adu ngasidi yum asida isam chamba miyoi amagumna punsi lelami aduwa mahak karisu hainadaba tawramde laitongi chenglok saktam ujaraga henadu mafam asida punsi gi laining laklami aduwa mahak wakhalda asumna khandabadi natte yum asida nupi ngaktana laisale pakhang macha ayama leibase laikai khulgi ahallaman singna kari amuk hainaramgani yum asigi thabak ingkhang akanba singdi aihangna loina tawbiri adumna paikhomba wakhal khanduna asum phamduna lairingai aduda laiton laklammi aduga hanglaklami ta paikhomba kari wakhan khalino ichan kari su khandida ado ta paikhomba bu aikhoigi yumda laibase nungai tabro paikhomba gi saklon lauriba purik lai momon noktuna khumlaklami yam nungaiye aihakidi iche ichan amata su laite wafam madu tabada laiton yamna ngakna hanglaklami ta paikhomba-gi ichin inawse kaya oiduno aihak ithantanida asumna wari sanaringai matam aduda laibak ningthaugi paujel amakhak laikai khul phauduna asum laklami taw phulen khunjaw lamdam asigi khunja pumba sana konungdagi ining thaugi sana yathang amakhak puduna lakli paujel adudi hayengi numit asida sana konungda karaktriba loipot pumba karakkadabani karigumba loipot kanaraktaba tarabadi ining thau mahaki akanba chairak phanganido tadaba tahau khangdaba khanghau asi haiduna sagol lani aduna lauduna yangdog lambi aduda sagol kanna thaukhirami paujel adu targa laiton machinda haiphet paithokduna asumna hairaklammi lairaba aikhoisa hinglanu haibani loipot hek tawbaga loipot hantak khaknamak loipot pi howdabadane hekta ningthaugi chairak phangani ngambu ngamjadreda laitongi matau aduda manakta phamliba paikhomba machinda khanghaudana momon tawraklami aduga laiton yengduna makha tana hairaklammi ichal khoigidi lau kayam uge wahang adu tabada laiton wakhal haiphet nungaitana makha tana hairaklammi ta paikhomba aikhoigidi lause yamna uba natteda mamangi nahan nongma ta paikhomba panthaubu kalakpa mafam ado maduda uriba pamlau khara khaktu nattana ataidi ude wafam adu tabada paikhomba mabukningda asumna khalami
imung asidi onthokna wana palamli jatnidana asumna purik laina yum asida lairakpa numit mangani mukti sujin khirami purik laina loinarakpa mahaki khongnet sagol adusu laitongi machin manaw singna sagol thauba pamjai haiduna sagol thaubasu tambirami asumna machem sing adusu amukta phangjadriba punsigi haraujaba mikup kaya ama phangjarami purik lai atopa mafam amadasu chaningdaba phawrami maramdi mahaki punsidasu asumna icham chamna hingjaba punsi marel asi mahak nongmata phanglaktri awat apa laitana chaningbata cha seningbata set maning makha tamna sana konungda chawjarakpani adubo mahak karamnadi yum asida kuina sangna laitharugani madudagi mahakna laitongi palem panthau makhoi anida asumna hairami panthau amadi palembu yum asida nachagi changjafam pibibagidamakta nachana hanna thagatpa phongdokchari ngasidi nacha amuk nachagi khongchat asi makha chathajarage nupa macha adumna haigadaba natte aihaki punsidi ibungo nahakna kanbirakhibanido ichana mafam masi thadoktuna mafam kaida amuk chatkadoribano purik lai mabukningdadi mafam asidagi atopa mafamda khak chatninglamde adubu mahak pumnamak minamladuna asumna khumlaklami panthau nachagi sentha asidi lam asung koiduna chachabani aduna mafam amada kuina panduna laithokpa haibasi machumde panthau palem se masigi posak asi panthau khoina ne sana konungda chahi gi oina loipot kabada khajik hapiyudo masina nachagidi chahi kayagi ining thogi mafamda tamjaba loipot makhal amani asi haiduna paikhombana mahaki khawdagi senye khara lauthokduna pirami yamlaba senyek sing adu ubada ahal anidu yamna ngaklami ahanbadadi law haiba yaramde adubu kaina thangdadi paikhombana takmanbadagi senyek sing adu lawsilami matam asidadi senyek asi paiba miyoi adu icham chamba miyoidi oinaramde palem panthau makhoi anidu jingnaba amasu poklami nupa macha asibu ina kaira khunba kanagi maparibu oirigaba paikhombana mache sing amadi machanupi gumlabi laiton makhoibusu kaina yathang lauraduna paikhombagi saklon lauriba purik lai yum adudagi thoraklami asumna mahakna chatkibada yum adugi miyoi pumba wakhaldi nungai naramde mayam sing adugi marakta khwaidigi wakhal nungai triba adudi laiton mahakni maramdi mahaksu khanglamde mahaki thamoida paikhombagi ahangba mami amadi takhibani adubu mahaksu phongdokpa ngamjakhide wafam asi kanadusu haidokhide purik lai masa phawba khangkhide adubu purik laina yum adudagi khong thangdoktuna chalamdai mikupta chenglok saktam ningthijabi nuja laiton mahaki koirau nabi misna anida pirang makoi langkhiba adudi purik laina haifet uhau khirami asomdana kiyamdu harau na chelaktuna samugi mafamda pau tamlare pathau ngasidagi aikhoida kananasu yetpinaba leiraroi pathaugi ningbasu soidana thunglagani karino kiyam nahakna aduk charang naribaduna maramdi sengna haide karino haibane adubu pathau tare pokpi hoidane safaba tamba pakhang macha ama leibado ngasi atopo mafamda khongdoikhre wafam adu tabada samu ngakcha narami amadi amuksu haraujarami nati kiyam wafam adubu tasengnamakki chumdi chumleko phagigadi natteko pathau chummi haibani me imit mangnane uraklabani makhoigi imungi miyoisingna nupa macha ado thindokhi o kiyam ngasidi samu aihakse onthongna wakhal nungai khreda paw nungai ba purakpagi damakta ngasidi kiyam nahaki chaningba apambaduta hayu samu aihakna loina thorang tawragadabani asi hainaduna makhoi ani wawa launa noklami sana konungdani ningthau yoimongbana
ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯗ ꯄꯥꯎ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ, ꯀꯔꯤ ꯄꯥꯎꯗꯤ ꯂꯩ? ꯍꯥꯏꯌꯨ꯫ ꯏꯆꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯇꯤ ꯀꯝꯗꯧꯔꯤ? ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯃꯛ ꯈꯨꯂꯦꯟ ꯈꯨꯟꯖꯥꯎ ꯂꯝꯗꯝ ꯑꯗꯨꯗ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕ ꯃꯆꯥ ꯅꯤꯡꯉꯣꯜ ꯉꯥꯛꯇ ꯄꯣꯛꯄ ꯏꯃꯨꯡ ꯑꯃꯗ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯤ ꯂꯩꯔꯝꯂꯒ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯏꯅꯤꯡꯊꯧ꯫ ꯍꯥꯏꯌꯨ, ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯏꯅꯤꯡꯊꯧ, ꯁꯨꯝꯗꯧꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯂꯦꯟ ꯈꯨꯟꯖꯥꯎ ꯂꯝꯗꯝ ꯑꯗꯨꯗ ꯈꯨꯠꯀꯟ ꯄꯥꯡꯒꯜꯂꯕ ꯃꯔꯟ ꯃꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯁꯥꯃꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯁꯩꯗꯥꯡꯂꯝꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯇꯣꯟ ꯀꯧꯕꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯣꯟꯕ ꯄꯥꯎ ꯀꯌꯥ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯪꯒꯠꯆꯔꯝꯃꯤ꯫ ꯁꯥꯃꯨ ꯑꯃꯗꯤ ꯀꯤꯌꯥꯝꯅ ꯃꯤꯑꯣꯏ ꯈꯔꯒ ꯂꯧꯇꯨꯅꯗꯨꯅ ꯁꯦꯜꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯦꯛꯇꯨꯅ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯂꯩꯇꯣꯟꯕꯨ ꯐꯥꯗꯨꯅ ꯎꯃꯪꯒꯤ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯃꯥꯏ ꯃꯈꯨꯠ ꯆꯦꯠꯅ ꯄꯨꯟꯈꯤꯕꯅ ꯂꯩꯇꯣꯟ ꯀꯔꯤꯁꯨ ꯂꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯂꯩꯇꯣꯟꯒꯤ ꯌꯨꯝꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯆꯦꯝꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯃꯆꯦꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯀꯔꯤꯗꯧꯕ ꯌꯥꯎꯔꯕꯒꯦ ꯑꯉꯝꯕ ꯁꯥ? ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯕꯨ ꯉꯥꯛꯅꯅꯕ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯊꯥꯔꯛꯄꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯆꯦꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯃꯔꯝꯅ ꯀꯔꯤꯒꯤ? ꯅꯈꯣꯏꯒꯤ ꯑꯇꯣꯟꯕꯤ ꯂꯩꯇꯣꯟ ꯑꯗꯨ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯁꯥꯃꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯟꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯆꯦꯝꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯂꯩꯇꯣꯟꯅ ꯐꯥꯈꯤꯕ ꯑꯁꯤ ꯂꯩꯇꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩꯕꯤ ꯃꯆꯦꯝ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯥꯝꯂꯧ ꯑꯗꯣꯝꯗꯒꯤ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯇꯣꯟꯅ ꯍꯩ ꯆꯥꯅꯤꯡꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯝꯂꯧ ꯂꯩꯔꯤꯕ ꯑꯗꯣꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯍꯩꯔꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯃꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯨꯝꯗꯨꯅ ꯂꯩꯇꯣꯟꯕꯨ ꯐꯥꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯇꯣꯟꯒꯤ ꯃꯆꯦ ꯑꯗꯨꯕꯨꯅ ꯐꯨꯗꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯇꯣꯟ ꯄꯥꯈꯠꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯩꯔꯥꯡꯒ ꯄꯥꯡꯈꯛ ꯑꯣꯏꯕꯤ ꯂꯩꯇꯣꯟ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯁꯥꯃꯨ ꯑꯩꯍꯥꯛꯀꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯗꯨꯅ ꯅꯅꯤꯡ ꯅꯈꯥ ꯇꯝꯖꯔꯣ꯫ ꯅꯨꯖꯥ ꯅꯍꯥꯛꯄꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯊꯝꯖꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯂꯩꯇꯣꯟꯒꯤ ꯁꯝꯂꯥꯡ ꯑꯗꯨꯕꯨ ꯁꯣꯛꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯍꯧꯗꯅ ꯃꯃꯤꯠ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯂꯣꯡꯗꯨꯅ ꯂꯥꯞꯇꯛꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯍꯨꯞꯆꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯨꯅꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯊꯦꯟꯖꯤꯜꯂꯣ, ꯀꯥꯎꯁꯜꯂꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯂꯣꯏꯅ ꯐꯨꯗꯠꯂꯝꯃꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯟꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄ ꯌꯥꯎ, इहिंग नाहिंग साब याव तौरम्मी लैतोन कीना अदुना लैबा अदुदा नुपा अदुना चंगसिलक्तुना लैतोनबु येंगदुना हाइरई इसन करीसु सोक्तबा नत्रा लाव चसिलाव असी हाइदुना पुल्लिबा मचिन मखुतसिंग अदु लौथोकपिरम्मी अदुगा लैतोनगी खुदांग अदु पाइदुना चिंगदुना पुरक्लम्मी लैतोन करीसु हाइदना नुपा अदुना चिंगलिबा अदुदा अदुमक तुंग इनदुना लाक्लम्मी सना कोनुंगदनी पाव पुंबा तारबा निंगथौ अदुना याना लांगतकनना लैरम्मी निंगथौ महाका मजाइबुंगोगा थानाखिबा चही अमगी मतमदु पुंकाव काउथोखिरम्मी हाइरिबा मतम असिदा लैतोनगी पलेम पंथौ अनिदुसु मखोइगी अवाटपा लोइपोट कागनी हाइदुना सना कोनुंगदा चटखिबदु सना कोनुंगदा यौरक्लम्मी मखोइ मियोइ 10 मुक्की लोइपोट ओइरम्मी लोइपोट सिंग अदु
ꯅꯤꯡꯊꯤꯖꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯄꯔꯦꯡ ꯁꯥꯅ ꯊꯝꯂꯝꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯂꯣꯏꯄꯣꯠ ꯑꯃꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯈꯔ ꯌꯥꯎꯔꯝꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯌꯣꯏꯃꯣꯡꯕ ꯑꯉꯛꯄ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯍꯥꯏ ꯅꯈꯣꯏ ꯇꯥꯕ꯭ꯔꯥ ꯃꯁꯤꯒꯤ ꯂꯣꯏꯄꯣꯠ ꯃꯄꯨ ꯑꯗꯨ ꯏꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯎ ꯃꯁꯛ ꯃꯁꯥ ꯈꯪꯒꯦ ꯊꯤꯜꯂꯕꯅꯤ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯄꯨꯁꯤꯟꯖꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯇꯣꯟꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤ ꯑꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯄꯨꯅꯦꯝꯖꯔꯤ ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯗꯤ ꯀꯔꯤ ꯁꯅꯥ ꯌꯥꯊꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯅꯤꯡꯊꯧ ꯌꯣꯏꯃꯣꯡꯕꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯅꯈꯣꯏꯔꯥ ꯇꯔꯦꯠ ꯄꯣꯛꯄꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯗꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯛꯆꯥꯅꯔꯝꯃꯤ ꯂꯣꯏꯅꯅ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ ꯅꯈꯣꯏꯕꯨ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ ꯑꯁꯣꯝꯗ ꯑꯃꯨꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯕ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯂꯩꯇꯦꯡꯂꯕ ꯐꯝꯕꯥꯜ ꯑꯅꯤ ꯑꯗꯨꯗ ꯐꯝꯍꯜꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯇꯣꯟ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯤꯛ ꯂꯥꯏꯒ ꯂꯣꯏꯅꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯄꯨꯔꯤꯛ ꯂꯥꯏꯅ ꯃꯄꯥ ꯅꯤꯡꯊꯧ ꯌꯣꯏꯃꯣꯡꯕ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯔꯦꯟꯕꯤ ꯁꯦꯅꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯄꯨꯔꯤꯛ ꯂꯥꯏ ꯎꯕꯃꯛꯇꯗ ꯂꯩꯇꯣꯟꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯔꯤꯛ ꯂꯥꯏꯅ ꯃꯔꯤꯛ ꯆꯨꯝꯅ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯅꯤꯡꯊꯧ ꯌꯣꯏꯃꯣꯡꯕꯅ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯤꯗꯤ ꯏꯆꯥ ꯏꯕꯨꯡꯉꯣꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯏꯄꯥ ꯑꯊꯤꯡꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯥ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯁꯛ ꯃꯇꯧꯗ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯅꯤꯡꯊꯤꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯍꯩꯒꯤ ꯆꯥꯡꯗꯤ ꯏꯆꯥ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯒ ꯃꯔꯜ ꯃꯊꯨꯝꯅ ꯀꯝꯗꯧꯕ ꯋꯥꯐꯝ ꯃꯁꯤ ꯍꯥꯟꯅ ꯏꯄꯥ ꯏꯆꯥ ꯈꯪꯗꯣꯛꯅꯈꯤꯁꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯤꯛ ꯂꯥꯏꯅ ꯑꯁꯨꯝꯅ ꯍꯪꯒꯠꯆꯔꯛꯂꯝꯃꯤ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥ ꯑꯁꯦꯡꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯪꯒꯠꯆꯒꯦ ꯃꯍꯥꯛ ꯑꯁꯦ ꯃꯍꯩ ꯃꯁꯤꯡꯒꯤ ꯆꯥꯡ ꯍꯥꯏꯔꯒꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯆꯥꯅ ꯀꯔꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯆꯥꯎꯔꯛꯄꯒꯤ ꯍꯧꯅꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯃꯤꯀꯧ ꯆꯥꯅꯅ ꯀꯧꯕ ꯑꯃꯗꯤ ꯂꯣꯏꯅꯕ ꯐꯪꯖꯔꯛꯇꯕ ꯑꯗꯨ ꯂꯩꯇꯣꯟ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯐꯪꯖꯔꯦ ꯃꯍꯥꯛꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯅꯤꯡꯊꯤꯖꯅ ꯂꯣꯏꯅꯕ ꯅꯍꯥ ꯑꯍꯜ ꯈꯥꯏꯗꯅ ꯊꯧꯖꯥꯜ ꯍꯩꯕꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤꯗꯤ ꯃꯍꯩꯅꯤꯗꯣ ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯆꯥꯡ ꯇꯥꯗꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯅꯤꯡꯊꯤꯖꯕꯤ ꯑꯁꯤꯅ ꯅꯆꯥꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕꯤꯈꯤ ꯑꯗꯨꯒ ꯂꯟ ꯊꯨꯝꯒꯤ ꯃꯇꯥꯡ ꯑꯁꯤꯅ ꯏꯄꯥ ꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯩꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯐꯪꯖꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯂꯟꯅꯤꯗꯣ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯃꯍꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯗꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯤꯛ ꯂꯥꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯄꯥ ꯅꯤꯡꯊꯧ ꯌꯣꯏꯃꯣꯡꯕ ꯄꯦꯜꯂꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯂꯩꯇꯣꯟꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯈꯤ ꯑꯁꯨꯝꯅ ꯂꯩꯇꯣꯟ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯤꯛ ꯂꯥꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯇꯔꯦꯠ ꯄꯣꯛꯄꯤ ꯄꯂꯦꯝ ꯄꯟꯊꯧ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯗꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯥꯏꯈꯨꯝ ꯊꯦꯡꯂꯕ ꯇꯥꯡꯂꯧ ꯑꯍꯤꯡ ꯑꯃꯗ ꯁꯨꯛꯂꯕ ꯎꯃꯪ ꯑꯃꯒꯤ ꯁꯔꯨꯛ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯄꯥꯈꯠꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯇꯨꯡꯗꯁꯨ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯃꯥꯏꯈꯨꯝ ꯎꯞꯄ ꯅꯨꯄꯥ ꯑꯃꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯩꯍꯥꯛ ꯀꯗꯣꯝꯗ ꯆꯦꯟꯒꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯕ ꯁꯣꯏꯗ꯭ꯔꯦ ꯍꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯅꯥꯏꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯂꯩꯃꯥꯏꯗ ꯅꯨꯡꯄꯥꯛ ꯃꯆꯦꯛ ꯑꯃ ꯇꯥꯔꯝꯗꯨꯅ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯜꯂꯝꯃꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ
makutta thangsang paiba maikhum uppa nupa adu laimaidu uprangnana taduna lairiba nupa adugi manak tamna changsilaklami he nahak changsilakano aihaki yaibi thawai tadi kanbiyo aihak lanjare yaibi thawai tadi kanbiyo asi haiduna nupa adu yamna wana awaba khonphamda makhut lonaduna haijai machin mamaidusu ihing nahing sarami aroiba mikup aduda thawai kanbiyo haijariba wahi sing aduda makhutta thangsang paiba maikhum uppa nupa aduna karisu tabiramdi madugi mahutta nupa adubu minungsi laitana thauraba thangsang aduna mangak lurel kaktuna yabi thawai laurami haiya lurel adu kaktuna makhutta thangsang paiba maikhum uppa nupa aduna puraga chatkhirami nong nganphung taurakpa matam aduda khunja khara umangda sing chanba karaklami hairiba matam aduda thawai yaudrba nupa ama yamna tamthina siraga lairamba aduda khunja sing aduna yamna pakhatnarami angakpa amana thawai yaudrba hakchang adu kanano haibadi khanglamde maramdi nupa adugi lurel adu yauramdabana asiba hakchang adu sagai ama saduna khunja sing aduna khulda puraklami khunja pumba taurokliba matau aduda loina mipainarami nupi angang phawba akibatana thalami mayam sing adu chibon ngangnaraklami misak asibu kana origaba aduga kari maramgi asuk mihathina hatpiriba minungsi onthokna leitedako khunja amana asumna amuk hairaklami karigumba maram amadi soidana lairamgani masibu mamang leikaigi ta nunglengi amata pokchaba machanupa hingbagi hakchang onthokna mankreda thawai yaudrba hakchang asida setli chariba phijet asimak ngarang nungthilgi matamda ibungo hingbana setlaga chatkibadu aihaka hek mayoknakhi asi haiduna yamna chingnaba wangangda hairakpadu tanabada khunja singna mahai wa launa manin nainaraktuna khudakta khunja amana chenduna nunglenbu kauhallami nunglen su paw adu tabada khudakta chelaktuna asiba hakchang adubu yenglami asiba hakchang aduda setli chariba phijol adu yengluba matamda mahaki amatta pokchaba machanupa hingbani haiba khanglami adubu amukka hena thawai sokhibadi aduk mihathina hatlamba lurel kaktuna minungsi laitaba matau aduda mapabung adu thawai yamna chaklami ngarang ayuktagi machanupa aduna mayumdagi thokhibadagi mayumda adumak hanjilakhidabani adubu nunglensu machanupa adu angang natre mamanaba amagida adumak ahing leklamgani haina khantoklami yum aduda mapa machadangni leijaba khul adugi khunja makhoi manga asukpa lamhang amada phamduna wa khanarami itausa aikhogi itau hingbana asumna mihathina laikhidaba ase thawai yamna nungaite asi haiduna keleina hairaklami thenglongna amuk makha tana hairaklami adudi itausa aikhoi haujiktine khara cheksinna leinabana phare mihatpa adu aikhoi athuba matamna khangdoknaba honadaba yadabani aikhoi itau hingbabu yaibi thawai laukibagi lamandi matik chana khumdanadi tokloi urelda marak thatna asumna hairaklami itausa mathangna kana amuk asi haina hanglakpadu tabada mayam adu ngaihakti chap lepnarami marak aduda yangbana asumna hairaklami ho mathangdine itau urel nahakniko khara cheksinjau asi haiduna hairakpada urel adu khangogdana pakhalaktuna yangbada khutumna suduna hairaki masigi karanse aihak natlamloiko adugi sarukpudina itau yangba nahak soidana oiramgani asi haina urel adu saurangnana yangbada hairakpadu tabada mayamsing adu hauna noklami marak thatna asaitona amuk makha tana hairaklami
ꯐꯔꯦ ꯏꯇꯥꯎꯁꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯐꯥꯒꯤꯗꯤ ꯅꯠꯇꯦ ꯏꯇꯥꯎ ꯍꯤꯡꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯔꯨꯞꯅꯤ ꯑꯗꯨꯅ ꯏꯇꯥꯎꯗ ꯇꯥꯈꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯣ ꯑꯩꯈꯣꯏꯗꯁꯨ ꯇꯥꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤꯀꯣ ꯀꯦꯂꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯆꯨꯝꯃꯤ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯔꯥꯏ ꯇꯔꯥꯏꯅꯗꯤ ꯈꯟꯗꯣꯛꯅꯔꯣꯏꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯅꯦ ꯑꯁꯣꯝꯗ ꯍꯛꯆꯥꯡ ꯂꯩꯔꯣꯜ ꯆꯟꯕ ꯑꯁꯣꯝꯗ ꯆꯠꯂꯁꯤ ꯍꯣꯏ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯔꯨꯞ ꯃꯉꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯇꯥꯎ ꯍꯤꯡꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯂꯩꯔꯣꯜ ꯆꯜꯂꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯈꯨꯜ ꯑꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯇꯧꯕ ꯊꯕꯛ ꯁꯨꯔ ꯅꯣꯝꯂꯒ ꯆꯥꯒꯅꯤ ꯈꯪꯗꯕ ꯌꯥꯝꯅ ꯇꯟꯕ ꯂꯩꯌꯥꯡꯂꯩ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯂꯥꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯒꯤ ꯌꯦꯅꯈꯥ ꯃꯌꯥꯒꯤ ꯑꯁꯨꯛꯄ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯍꯦꯛꯇ ꯆꯪꯂꯒꯦ ꯑꯗꯨꯒꯅꯦ ꯑꯔꯩ ꯑꯔꯩꯕ ꯍꯨꯕ ꯌꯥꯕ ꯄꯣꯠꯆꯩ ꯀꯌా ꯑꯃ ꯍꯨꯔꯥꯜꯂꯒꯦ ꯍꯨꯔꯥꯟꯕ ꯂꯩꯌꯥꯡꯂꯩ ꯑꯩꯍꯥꯛ ꯂꯩꯔꯤꯉꯩꯗꯕꯨ ꯈꯨꯜ ꯑꯁꯤꯗ ꯃꯄꯣꯠ ꯃꯔꯜ ꯆꯦꯛꯁꯤꯟꯗꯅ ꯊꯝꯂꯤꯕꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇꯪꯗꯤ ꯄꯔꯥ ꯇꯝꯕꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯇꯞꯂꯞꯅ ꯁꯣꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯋꯥꯡ ꯆꯥꯎꯔꯕ ꯃꯥꯏꯈꯨꯝ ꯎꯞꯄ ꯅꯨꯄꯥ ꯑꯃꯈꯛ ꯆꯠꯈꯤꯕꯗꯨ ꯂꯩꯌꯥꯡꯂꯩꯅ ꯎꯍꯧꯔꯝꯃꯤ ꯀꯅꯥꯅꯣꯅꯦ ꯃꯁꯤꯕꯣ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ ꯑꯣꯏꯔꯤꯒꯕ ꯀꯔꯤꯅꯣ ꯈꯨꯜ ꯑꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯦ ꯑꯩꯍꯥꯛꯇꯔ ꯈꯜꯂꯨꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯜꯂꯝꯂꯦꯗꯅ ꯈꯪꯒꯅꯤ ꯃꯤꯅ ꯍꯨꯔꯥꯟꯖꯒꯦ ꯍꯥꯏꯗꯨꯅꯅꯦ ꯌꯥꯝꯅ ꯋꯥꯅ ꯉꯁꯥꯏꯗꯒꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯁꯤꯗ ꯇꯤꯟ ꯀꯥꯡ ꯃꯔꯛ ꯑꯁꯤꯗꯅꯦ ꯂꯨꯝꯗꯨꯅ ꯂꯩꯕꯒꯤ ꯑꯋꯥꯃꯜꯗꯤ ꯍꯟꯖꯤꯟꯍꯟꯗꯕ ꯌꯥꯔꯣꯏꯁꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯃꯥꯏꯈꯨꯝ ꯎꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯌꯨꯝꯕꯨ ꯇꯥꯅꯕ ꯀꯧꯔꯝꯃꯤ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯃꯨꯛꯇ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯄꯤꯔꯛꯎꯕ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃꯇꯪꯗꯤ ꯌꯥꯔꯦꯛꯐꯝ ꯄꯤꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯤ ꯁꯥꯗꯨꯅ ꯀꯧꯕ ꯈꯣꯟꯖꯦꯜ ꯑꯗු ꯇꯥꯕꯃꯛꯇꯗ ꯑꯁꯣꯝꯗ ꯃꯣꯡꯁꯣꯡ ꯃꯔꯨꯝꯗ ꯂꯨꯝꯂꯤꯕ ꯍꯨꯔꯥꯟꯕ ꯂꯩꯌꯥꯡꯂꯩ ꯌꯥꯝꯅꯁꯨ ꯉꯛꯂꯝꯃꯤ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤꯍꯦ ꯅꯨꯄꯤ ꯈꯣꯟꯖꯦꯜꯒ ꯁꯥꯕ ꯌꯥꯝꯅ ꯍꯩꯅꯦ ꯍꯥꯏꯁ ꯃꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯀꯨꯝꯍꯩ ꯌꯦꯡꯂꯒꯦ ꯃꯔꯨꯝꯁꯤꯗ ꯂꯨꯝꯗꯨꯅ ꯍꯦꯛꯇ ꯌꯦꯡꯂꯒꯦ ꯌꯨꯝꯒꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯃꯛꯇꯗ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯎꯔꯦꯜ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗꯕꯣ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯌꯨꯝ ꯑꯁꯤꯗ ꯌꯥꯔꯦꯛꯐꯝ ꯄꯤꯕꯤꯌꯨꯒ ꯍꯥꯏꯖꯔꯤꯕ ꯑꯁꯤꯕꯣ ꯄꯂꯦꯝ ꯄꯟꯊꯧ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯅꯥꯝꯇ ꯇꯥꯗꯕ ꯖꯥꯠꯂꯥ ꯏꯅꯥꯎꯇꯣꯟꯁꯤꯁꯨ ꯇꯥꯗꯕ ꯃꯥꯜꯂꯤꯅꯦ ꯅꯥꯈꯣꯛꯇꯅ ꯑꯗꯨꯝ ꯇꯨꯝꯂꯒ ꯂꯩꯌꯦꯕꯁꯦ ꯍꯦꯔꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯌꯦꯡꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯡꯒꯤ ꯄꯣꯔꯣꯟ ꯅꯥꯇꯩ ꯀꯥꯡꯅꯕ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡꯒꯤ ꯄꯣꯔꯣꯟꯗꯨ ꯍꯥꯡꯗꯣꯔꯛꯇꯨꯅ ꯃꯄꯥꯟꯂꯥꯡꯗ ꯎꯔꯦꯜ ꯊꯣꯔꯛꯂꯝꯃꯤ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯧꯖꯤꯛꯇ ꯀꯧꯔꯝꯂꯤꯕ ꯑꯗꯨꯕꯨ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦꯅꯦ ꯃꯄꯥꯟꯂꯥꯡꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯌꯥꯡꯕꯅ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯍꯣ ꯃꯊꯪꯗꯤ ꯏꯇꯥꯎ ꯎꯔꯦꯜ ꯅꯍꯥꯛꯅꯤꯀꯣ खरा चेक्सिनजौ मतम अदुदा उरेल अकीबा अमा खंगौदना मसादा फावरकलमी इस
mapa langsidadi kanagumba amattasu leitena imung lomda aihak parap changhobana changhogdaba yade asi haina khanduna urel mamai du haifetang asum leiduna yenglamlaga mamai adu imung lomda changlage haiduna phat leithorakpa matamda maikhum uppa makhutta thauraba thangsang ama paiba wang chauraba mioi amakhak leptuna leiramba adu uruba matamda urel pakhatman khibana mahak makok ngauduna juri tafam adudagi onthaduna sumanglomda tarammi nahak kanano hayo nahak kanano asi haiduna yamna pakhatna hairaklaga imung lomda tumliba palem panthau amadi manauton tanaba laurake tawba maktada makhutta thangsang paiba maikhum upanupa aduna thauraba thangsang aduna urelgi lurel adu khudak aduda kaktuna yabi thawai laurammi tauriba thokliba mayamsing adu urubada asomda laptakna mongsong adugi marumda lumduna leiriba huranba leyanglei adu masadu yamna kiman khibana maklaptu thak niklammi is hoima kari matauno soidre mamang leikaigi ipan nunglengi machanupa inaw hingba halamba miwei ado masigi miwei asina soidena oiramlagani is aihakti kamdongni sidi aihaksu yaibi thawai amuk lobi khidana migi mapot maral khara huranjaduna pukchak oijaduna hingjariba punsi as karino kabla kasina yadre sieng khaibagumna asi haiduna manam sut mana tonduna namlakpabu kari manam none nam thiba ama kadomdagino pairakliba asina oh aihakti kiba heman khibana isagi ipi asida mangsanjaraba adusu hawaijar chagem pomba chasilakpagi manam sidi laikai satle he asi haiduna huranba leyanglei yamna wana khanglammi madudagi maikhum uppa nupa aduna urelgi akakpa lurel adu puduna chatkhirami huranba leyanglei adumak tumina mafam adu thadokduna chenkhirami asumna numit khudingi ahingi matamda mathang mi siba toshilakpana haujikti khunjasing adu hena mi paiba phaunaraklami adusu siriba miyoising asi mihatpa amana chap manaba maongda halakpa aduda khungi khunjasing pulladuna khulakpa tingpa yauduna khungi achouba mi punpham aduda warep ama launarami khulakpa tingpaina asumna hairaklammi nungsi jaraba khunjasing laikai ahumakki apunba mitpham masida amatta oina asumna warep ama launajare madudi numit khudingi tamthiraba mihat ama asum chatharakliba asi kanana kari maram gidamakta pangthoraklibano haibado aikhoi khangdoktaba yadraba matam haibado oirakle maram aduna khungi laikai digi masa mau phaba naha khara thoknaraktuna khungi laikai ahum asi ningthi jana ngak senbagi thabak ama ngasidagi hauna pangthokadabani hairiba mihatpa adubu hek phangba mikupta mahaksu yaibi thawai laugadabani hairiba warip asina khulakpa aihaki aroiba khul laikai khunja singidamakta pangthokchaba ithau oijarage laikhidraba imungi mioi singi maphamdasu khulakpa isamak awabada saruk yajari asumna mifam adu pangthokpa loiraduna khunjasing adu magi mayum mongba maral yaida hanakhirami lambida chatna nupi makhoi anisu asumna wari sanarami senubina asumna hairaklami ise khulasida leibabu onthokna kisalakleda
nongma kangdana misi mina thoklakliba mayamsing ase ubada isa singsu mapal thokpaga loina kinare luring tona amuk makha tana hairaklammi ibema nahak taro aihak suni aikhoidi numitpu hek takhrabadine mapalanga amata thoknaba nattedo thonggi porol nataiga se sejet lonsilagani lainariba mapal thokpa phawbane imungda ahangba patra hana pusillaga adum hotnare senubina amuk makha tana hairaklammi ado ise misi mina maraksidabu kadaidagino khangdi amuk pochai potmang yawbasu amuk toisilakliba nattene mihatpa aduna migi mapot maral phawba huraba jatlaba asi hainaduna nupi aduna wari sa saduna chatliba aduda huranba leyang leina mahaksu mitpham aduda yawruraga thorakpaga mapa chanaruduna haiphet tahaurami mahakna asumna khalami hais mihatpa aduda pochai potmangbagi maral pumba sizin bikhrabadi onthokna pharanida hihi huran bana leyang lei ai hakna fugi furaga haujikti leyang lei ai hakse ina kairak yamna khunba mioi amadi oyu haiba soidre asi khalladuna leyang lei wakhal nungaina chatkirami asumna makhutta thangsang paiba maikhum upanupa aduna mathang mathang asum yaibi thawai laurakpana khungi khulakpagi machanupa amata pokchaba yangba mahak khaktamak ngaisilaklammi matau aduda yangba hena hena kibasu phawraklami khunja pumba laitana lainaramde khulakpa tingpaina machanupa yangba yengduna asumna hairaklammi ipagi yangba nongma kangdana mihat misi yawrakliba ase isagidi luna tinaba marup mapang ngaktanido misi sing asigi marumda karigumba chawraba maram amadi leiramgani haibase ipa asum chingnarakle hayu ipada asingba sing ado nakhoina mamangi matamda kari tauki amadi kari khudong thiba nangkhibage haiba singdo mapa khulakpa tingpaina adumna chingnaba amada wahang hanglaklabada machanupa yangba ahanbadadi karisu hayu haiba yaramde ipa misi singa sigi matangda karigumba mari amata laijade machanupa gi wafam adu tabada khulakpa wakhal laitaramde amuksu makhatana asumna hairaklammi ipa gi ibungo isana hairiba wafam singado ipadi kaya thajaba ngamdeko ipana chingnaba amadi lei adumna mapa khulakpana hairaklabada haujikti yangbasu karigumba haukraba punsida thokkiba thawdok amabu khangning ningsinglaklammi sahi 10 gi mamangda thokraba haukraba punsigi tangkak amabu yangbana mapa khulakpada wari liraklammi ipa nacha haujiktada wakhal ama lakle ngasidagina sahi 10 mukki mamangda thokkiba thawdokni maduna maram oiraga thabak ase chatharakpa oiramba yai haiba nachana khanjai machanupai yangbagi wafam aduda khulakpa tingpaina yamna ngakna hanglaklammi kari haiba hayu ipada marik chumna wari singdu liyu kari karamba thawdok singno ngasidagina sahi 10 mukki mamangi matamni ninglen kauba khul asida yamna nungsinajaba pakhang laisa loya lakpa kauba nupa amaga selembi kaubi amaga leirammi makhoi anisi kayagi matik nungsinajage haibabu piklingaidagi hauna sanamina pakhang leisabi pharaklaba matam asi phawbada nongmata unahawdaba matamda wakhal laita naramde asumna matam kaya hawkhiduna makhoi ani yumbalminasi haina phawba wasak narammi selembi asi khutsa yamna haibi khutsemgi laiteng kayabu ningthijana sem saba asina mahaki sinpham ama oirammi khul adugi chidaida khongnang pambi achouba ama hauriba adugi nakanda loya lakpa phamduna leirammi masigi nupise
hojik phawba khongdoiraktebasse nupa aihangna ngairaklibase numit asina laikhalaktringai matamdaginiko hojikti numitpu waton lomlakle as tara changna onthokna lamlakpane ngasi onthokna khoidok sitgadorida asi haiduna saurangna loya lakpa mahaki chana jabi thawai oiribi selembi ngaiduna leirami matam aduda loya lakpagi tunglomdagi nupi mahakna maikhum ama mamaida upsinduna loya lakpabu khanghallaklami ya ngaihak aduda loya lakpasu khangprek khanglami aduga saungna asumna hairaklammi as masi karanse nati aihangna ngairaklibase kayamdi kuire adumna nupa mahakna saurangnaba aduda selembi maithongda momon nokchaduna makha tana hairaklammi ado hojikti aihak laklabasidi se masina hakine asi haiduna selembina pairakpa maikhum adu loya lakpada khusinarami loya lakpana asumna hanglaklami masina aihak kari dogdoriba karino ngawrabro khungi harau kumhaida upnanaba maikhumne masi nungsibi amana nungsijaba amada khudol tamjabane mahok sadagi hauna khul asida chahi amagi aroibada oina pangthoknaba harau kumhai amakhak khungi pakhang singna maikhum uptuna jagoi saba amadi laisa singna jagoi matung inaba haiba ama chatnabi oina thainadagi adumak chatnaduna laklammi ngasisu hairiba harau kumhai adu yauraklami hayeng asini khungi harau kumhai adugi thauram pangthokadaba numit adu hojiktada loya lakpasu wakhal taraklami as ihe aihakti kawbu kawthokluredana asi hairaduna loya lakpa makokta haiphet hotuna momon tawjarami matau aduda selembi saurangna makha tana hairaklammi kawthokneba khulasida masak matau phajabi laisa kaya leirabanina ne makhoigi wakhalda kawri oiramgani aihakta yaibi thawai thajakrage wahai asi hek hairakpaga loya lakpasu khanghoudana selembi gi machinda loya lakpagi makhutna sat melammi selembi makha taba ngamlamde makhoi animak ngaihakti michanai loya lakpana nungsina asumna makha tana hairaklammi loya lakpa aihaki thawai oiribi mabema pamubi selembi wahai ado amuk hana aihaki napada tahalakanu aihak khangba yamna wai loya lakpagi adugumlaba nungsiraba matau aduda selembisu khantha haudaba wahaising aduda thawai yamna nungaitana loya lakpabu themjinbiraklami yare tokpiro matungne asumna haijararoi ado aihaksu changkhrage hayengdo harau kumhaini khun thangnaba asomgi khulakpasu harau kumhaida saruk yaba khongdoirakani haibu paw ama tai aihaksune kari karino kumhaida yonanaba pochei khara loisengedaba wali aihak changkhrage ko loya lakpana amuk hairaklami fare loisenjaruro ado aikhoigi khulasigi khulakpasu yaudunina aihaksu khulakpagida thabak khara taurugadaba leiri ikawbu kawthokle khungi khulakpa palakpa aduda selembi amuk khambal chawraduna marak thanna asumna hairaklammi ado khulakpagi machanupi majaibe mado karinoma tawbani ko khara cheksinbiyu selembina adumna hairakpaduda loya lakpasu nophet tawjaduna asumna hairaklammi hoida khambal chawbi pamubi aihakse thawai oiribi mabema selembi nahak khaktagini ado nahaksu khara chekshiluko thangnaba khulgi khulakpagi majai bungodo amata poksabado harau kumhai yawba soidana khongdoirakadaba mali selembisu haiphet minok ama noktuna asumna makha tana hairaklammi ho nanakta taba manibune khunba haiba cheksina ngak senbiba haibase thawai oiriba nahaki nathoniko
नुपा थोक्ꯆꯧ हारिबसिनी ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯦꯂꯦꯝꯕꯤ ꯄꯔꯞ ꯄꯔꯞ ꯆꯦꯟꯈꯤꯔꯝꯃꯤ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯁꯦꯂꯦꯝꯕꯤꯅ ꯆꯦꯟꯈꯤꯕ ꯑꯗꯨ ꯌꯦꯡꯖꯔꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯍꯧꯏ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ ꯇꯔꯥ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯁꯦ ꯌꯨꯝꯗ ꯍꯥꯟꯅ ꯍꯦꯛꯇ ꯈꯣꯡꯗꯣꯏꯔꯒꯦ ꯑꯗꯨꯒ ꯈꯨꯂꯥꯛꯄꯒꯤꯗ ꯑꯃꯨꯛ ꯈꯣꯡꯁꯥꯅꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯃꯇꯝꯗꯨ ꯑꯣꯏꯔꯝꯃꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄ ꯇꯤꯡꯄꯥꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯌꯥꯡꯕ ꯂꯣꯏꯅꯅ ꯈꯨꯟꯖꯥ ꯈꯔꯒ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯗꯨ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯝꯃꯤ ꯈꯨꯟꯖꯥꯁꯤꯡ ꯌꯥꯝꯅ ꯍꯔꯥꯎ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎꯅ ꯀꯨꯝꯍꯩ ꯑꯗꯨ ꯈꯨꯜꯒꯤ ꯑꯆꯧꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯄꯥꯡꯊꯣꯛꯂꯝꯃꯤ ꯈꯨꯟꯒꯤ ꯄꯥꯈꯪ ꯂꯩꯁꯥ ꯀꯌꯥꯅꯁꯨ ꯃꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀꯌꯥ ꯑꯃ ꯁꯦꯠ ꯆꯥꯗꯨꯅ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯃꯥꯏꯈꯨꯝ ꯎꯞꯄ ꯈꯨꯟꯒꯤ ꯄꯥꯈꯪꯁꯤꯡꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯆꯠꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯈꯨꯟꯒꯤ ꯂꯩꯁꯥ ꯀꯌꯥꯁꯤꯡꯅꯁꯨ ꯃꯇꯨꯡ 이ꯟꯅꯗꯨꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯂꯩꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯦꯡꯂꯧ ꯁꯛꯇꯝ ꯅꯤꯡꯊꯤꯖꯕꯤ ꯅꯨꯖꯥ ꯁꯦꯂꯦꯝꯕꯤꯁꯨ ꯌꯥꯎꯔꯝꯃꯤ ꯁꯦꯂꯦꯝꯕꯤꯕꯨ ꯍꯦꯛ ꯎꯔꯨꯕꯃꯛꯇꯗ ꯊꯪꯅꯕ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄ ꯇꯤꯡꯄꯥꯏꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯡꯕ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅ ꯑꯗꯨꯝꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯁꯦꯂꯦꯝꯕꯤ ꯖꯒꯣꯏ ꯁꯥꯐꯝ ꯈꯪꯂꯝꯗꯦ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯃꯗꯨ ꯈꯪꯂꯛꯇꯨꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ ꯑꯁꯨꯝꯅ ꯖꯒꯣꯏ ꯂꯣꯏꯈ꯭ꯔꯗꯨꯅ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯍꯥꯎꯅ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯂꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯝꯃꯤ ꯂꯣꯏꯅꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯗꯨ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯦꯂꯦꯝꯕꯤꯒꯤ ꯐꯖꯔꯕ ꯆꯦꯡꯂꯧ ꯁꯛꯇꯝ ꯎꯔꯨꯕꯗ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯡꯕꯒꯤ ꯊꯃꯣꯏꯗ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯍꯤꯡꯕ ꯀꯦꯂꯩ ꯊꯦꯡꯂꯧ ꯎꯔꯦꯜ ꯑꯃꯗꯤ ꯑꯁꯩꯇꯣꯟ ꯃꯈꯣꯏꯗꯁꯨ ꯁꯦꯂꯦꯝꯕꯤꯒꯤ ꯃꯁꯛ ꯇꯥꯛꯇꯨꯅ ꯈꯪꯍꯜꯂꯝꯃꯤ ꯌꯥꯡꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎꯁꯥ ꯇꯨ ꯃꯁꯤꯗꯒꯤ ꯂꯩꯁꯥ ꯑꯁꯦ ꯑꯩꯍꯥꯛꯀꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯦꯡꯂꯧꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦꯔꯥ ꯀꯔꯤꯅꯣꯗ ꯏꯇꯥꯎ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯃꯣꯝ ꯑꯗꯨꯒ ꯏꯇꯥꯎꯒ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯁꯨ ꯂꯦꯞꯅꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏ ꯌꯥꯡꯕꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯃꯗꯨ ꯐꯅ ꯑꯣꯏꯖꯔꯕꯁꯨ ꯊꯃꯣꯏꯅ ꯈꯣꯏꯗꯥꯈꯤꯕ ꯑꯄꯥꯝꯕ ꯃꯍꯥꯛꯇꯤꯅꯦ ꯌꯥꯡꯕ ꯑꯩꯍꯥꯛꯀꯤ ꯑꯣꯏꯗꯅꯗꯤ ꯈꯛ ꯇꯣꯛꯂꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ ꯍꯤꯡꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏꯁꯨ ꯏꯇꯥꯎꯅ ꯐꯪꯖꯕꯗ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯑꯗꯨ ꯈꯪꯅ ꯀꯔꯤ ꯀꯥꯏꯒꯤ ꯏꯇꯥꯎꯁꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯃꯤꯠꯆꯤ ꯈꯠꯅꯔꯝꯃꯤ ꯀꯟꯅ ꯍꯧꯅꯗꯤ ꯅꯣꯛꯂꯝꯗꯦ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯗꯨꯁꯨ ꯃꯤꯌꯥꯝ ꯇꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯂꯥꯛꯇꯨꯅ ꯁꯦꯂꯦꯝꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯆꯠꯈꯤꯕꯗꯨ ꯎꯔꯨꯕꯃꯛꯇꯗ ꯉꯁꯥꯏ ꯃꯈꯩ ꯁꯦꯂꯦꯝꯕꯤꯕꯨ ꯇꯥꯅ ꯇꯥꯅ ꯌꯦꯡꯂꯝꯕ ꯌꯥꯡꯕ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯅ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯑꯩꯍꯥꯛꯅ ꯈꯣꯏꯗꯥꯖꯕꯤ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯒ ꯄꯥꯏꯖꯕ ꯁꯥꯔꯤ ꯈꯪꯒꯅꯤꯗꯣ ꯊꯦꯡꯂꯧꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ ꯍꯣꯏꯅꯦ ꯃꯁꯤꯕꯨ ꯑꯃꯁꯤꯒꯤ ꯅꯨꯡꯁꯤꯅꯖꯕꯒ ꯑꯣꯏꯔꯤꯗ꯭ꯔꯥ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯍꯦ ꯅꯣꯡꯗꯝꯕ ꯅꯍꯥꯛꯀꯤ ꯅꯣꯡꯗꯝꯈꯣꯜ ꯀꯔꯤꯕꯨ ꯑꯃꯨꯛ ꯇꯝꯕꯤꯔꯤꯒꯕ ꯌꯥꯡꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯥꯟꯅꯗꯤ ꯏꯇꯥꯎꯁꯥ ꯃꯌꯥꯝꯁꯨꯅꯦ ꯃꯔꯥꯡ ꯃꯔꯥꯡ ꯀꯨꯝꯍꯩ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯁꯔꯨꯛ ꯌꯥꯅꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯍꯤꯡ ꯑꯁꯤꯗꯅꯦ ꯈꯨꯗꯣꯡꯆꯥꯕ ꯃꯥꯡꯍꯟꯕ ꯆꯨꯝꯗꯦ ꯏꯇꯥꯎ ꯎꯔꯦꯜ ꯅꯍꯥꯛꯅ ꯆꯠꯂꯒ ꯏꯄꯥꯗ ꯍꯥꯏꯔꯝꯃꯨ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯆꯠꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯈꯔ ꯑꯗꯨꯕꯨ ꯎꯔꯦꯜꯅ ꯈꯨꯂꯥꯛꯄ ꯇꯤꯡꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯗꯨꯅ
ꯎꯔꯦꯜꯁꯨ ꯌꯥꯎꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯌꯥꯡꯕꯅ ꯂꯨꯆꯤꯡꯂꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯁꯦꯂꯦꯝꯕꯤꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯣꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯁꯦꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯂꯥꯛꯄꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯣꯝꯗꯒꯤ ꯈꯔ ꯂꯥꯞꯊꯣꯔꯛꯂꯝꯃꯤ꯫ ꯁꯦꯂꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯁꯥꯏꯅ ꯈꯔ ꯉꯜꯂꯤꯉꯩꯗ ꯈꯣꯡꯗꯣꯏꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤꯁꯦ꯫ ꯑꯌꯥꯝꯕ ꯄꯣꯠꯆꯩꯁꯤꯡꯗꯤ ꯂꯣꯏꯅ ꯃꯃꯜ ꯇꯝꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯑꯗꯨꯗꯤ ꯂꯩꯁꯥꯁꯦ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥꯗꯤ ꯉꯁꯤꯗꯤ ꯃꯔꯥꯡ ꯀꯥꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯤꯗ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕꯤ ꯑꯃꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯥꯡꯕꯅ ꯇꯨꯡꯂꯣꯝꯗꯒꯤ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ, ꯃꯥꯡꯗ ꯈꯣꯡꯗꯣꯏ ꯍꯨꯜꯂꯤꯕ ꯃꯔꯨꯞꯁꯤꯡꯕꯨ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯑꯁꯤ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯁꯦꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯊꯪꯅꯕ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄ ꯇꯤꯡꯄꯥꯏꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯡꯕꯗꯨ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯃꯔꯨꯞ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ, ꯈꯨꯔꯨꯝꯖꯔꯤ, ꯀꯔꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯌꯥꯡꯕꯅ ꯂꯨꯆꯤꯡꯕ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯁꯦꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯦꯂꯦꯝꯕꯤ ꯄꯥꯈꯠꯄ ꯆꯤꯡꯅꯕ ꯑꯃꯅ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯈꯨꯗꯥꯡꯕꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯡꯂꯧꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯨꯝꯗꯧꯕꯅꯤ, ꯋꯥꯁꯤ ꯀꯣꯏꯊꯣꯛꯄꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯗꯣ, ꯍꯦꯛꯇ ꯁꯝꯖꯤꯟꯖꯔꯒꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯂꯝꯃꯤ, ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯍꯤꯡꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯋꯥꯁꯦ ꯁꯨꯝꯗꯧꯕꯅꯤ, ꯃꯔꯨꯞꯀ ꯆꯠꯃꯤꯟꯅꯔꯤꯕꯤ ꯑꯁꯤꯕꯨ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯌꯥꯡꯕꯅꯅꯦ ꯈꯣꯏꯗꯥꯈ꯭ꯔꯦ, ꯄꯥꯝꯖꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥ ꯂꯥꯛꯄ ꯍꯥꯏꯐꯦꯠꯇꯤ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯔ ꯐꯥꯊꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯃꯔꯨꯞꯁꯥ, ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄꯅ ꯁꯦꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯔꯨꯛꯅ ꯌꯣꯝꯁꯤꯜꯂꯛꯇꯨꯅ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯊꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯁꯥꯎꯔꯛꯂꯝꯃꯤ, ꯅꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ? ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯦꯂꯦꯝꯕꯤꯅ ꯊꯤꯡꯗꯨꯅ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯌꯥꯡꯕꯅ ꯁꯦꯂꯦꯝꯕꯤꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯛꯄꯗ ꯂꯣꯌꯥ ꯂꯥꯛꯄ ꯑꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯌꯥꯡꯕꯕꯨ ꯈꯣꯡꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯝꯃꯤ꯫ ꯌꯥꯡꯕ ꯁꯨꯄ꯭ꯔꯥꯡꯅꯅ ꯂꯥꯞꯇꯛꯅ ꯁꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯣꯝꯁꯤꯜꯂꯛꯇꯨꯅ ꯂꯣꯌꯥ ꯂꯥꯛꯄꯒ ꯀꯟꯅ ꯈꯨꯠ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯇꯔꯨꯛꯇꯨꯅ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯂꯥꯛꯆꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯁꯦꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯑꯍꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯗꯨꯅ ꯎꯃꯪꯒꯤ ꯑꯁꯨꯛꯄ ꯃꯐꯝ ꯑꯗꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯌꯥꯡꯕꯅ ꯑꯈꯥꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯂꯣꯌꯥ ꯂꯥꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯅꯊꯧꯅꯥ ꯑꯗꯨ ꯌꯥꯝꯅ ꯐꯈꯣꯗꯅ, ꯅꯣꯡꯁꯥꯒꯤ ꯈꯌꯥꯠꯇ ꯇꯥꯔꯕ ꯅꯍꯥꯛꯀꯤ ꯁꯖꯤ ꯑꯃꯣꯝꯕꯁꯦ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯖꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯗꯨꯇ ꯅꯠꯇꯅ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯁꯦꯂꯦꯝꯕꯤꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯁꯔꯥꯛ ꯇꯝꯕꯤꯔꯝꯃꯤ꯫ ꯂꯣꯌꯥ ꯂꯥꯛꯄ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯁꯦꯂꯦꯝꯕꯤ ꯃꯍꯥꯛꯁꯨ ꯄꯥꯝꯕꯩ ꯂꯩꯖꯔꯝꯗꯦ꯫ ꯆꯥꯎꯔꯕ ꯎꯇꯨꯞ ꯑꯃꯅ ꯁꯦꯂꯦꯝꯕꯤꯕꯨ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯌꯥ ꯂꯥꯛꯄ ꯃꯍꯥꯛꯁꯨ ꯐꯤꯕꯝ ꯊꯤꯅ ꯐꯨꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ
ꯂꯣꯈꯥꯔꯣꯝꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯡꯕ ꯃꯍꯥꯛꯁꯨ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯔꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯄꯥ ꯈꯨꯂꯥꯛꯄ ꯇꯤꯡꯄꯥꯏꯒꯤ ꯃꯐꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯃꯔꯝꯆꯠ ꯐꯠꯇ꯭ꯔꯕ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯈꯨꯂꯥꯛꯄ ꯇꯤꯡꯄꯥꯏ ꯈꯣꯏꯗꯧ ꯌꯥꯝꯅ ꯊꯤꯠꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯄꯣꯛꯆꯕ ꯑꯣꯏꯔꯨꯕꯅ ꯃꯆꯥꯕꯨ ꯀꯟꯅꯤꯡꯂꯝꯃꯤ꯫ ꯃꯄꯥ ꯈꯨꯂꯥꯛꯄ ꯇꯤꯡꯄꯥꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯝ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯏꯄꯥ ꯏꯆꯥ ꯈꯟꯅꯁꯤ꯫ ꯏꯃꯧ ꯅꯨꯄꯤ ꯑꯃꯗꯤ ꯏꯁꯨꯁꯤꯡ ꯑꯁꯦ ꯃꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯃꯄꯥꯝ ꯈꯨꯜꯗ ꯂꯩꯖꯔꯨꯔꯁꯅꯨ꯫ ꯅꯤꯡꯂꯦꯟ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯃꯣꯝ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄ ꯇꯤꯡꯄꯥꯏꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯡꯕꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯃꯃꯣꯝ ꯑꯃꯒ ꯐꯪꯖꯔꯝꯃꯤ꯫ ꯃꯄꯥ ꯈꯨꯂꯥꯛꯄ ꯇꯤꯡꯄꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯡꯕꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ ꯐꯔꯦ ꯏꯄꯥ, ꯑꯗꯨꯝꯅ ꯇꯧꯔꯒꯦ, ꯉꯁꯤꯃꯛ ꯍꯦꯛꯇ ꯊꯤꯟꯗꯣꯛꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯡꯕꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯃꯗꯤ ꯃꯆꯥꯁꯤꯡꯗꯨ ꯍꯦꯟꯅ ꯁꯥꯐꯒꯗꯕ ꯑꯣꯏꯅ ꯃꯄꯥꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯋꯥꯔꯝ ꯄꯨꯝꯕ ꯈꯨꯂꯥꯛꯄ ꯃꯀꯨ ꯑꯃꯗꯤ ꯈꯨꯂꯥꯛꯄꯤ ꯃꯅꯦꯝꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯍꯦꯟꯅ ꯁꯥꯐꯒꯗꯕꯅꯤ ꯈꯟꯗꯨꯅ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯈꯨꯂꯥꯛꯄꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯡꯕꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯊꯅꯝꯂꯒ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯅꯤ꯫ ꯈꯔ ꯉꯟꯅ ꯍꯜꯂꯛꯀꯦ ꯈꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯀꯨ ꯃꯅꯦꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯤꯉꯩ ꯑꯗꯨꯗ ꯑꯃꯗꯤ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ ꯇꯔꯥ ꯆꯥꯛ ꯆꯥꯈꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯥꯔꯤꯉꯩ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯦꯡꯗꯣꯛꯈꯤꯗꯨꯅ ꯅꯨꯃꯤꯠ ꯇꯥꯈꯤꯔꯝꯃꯤ꯫ ꯌꯥꯡꯕ ꯃꯊꯟꯇꯅꯤ ꯈꯣꯡ ꯂꯝꯕꯤ ꯑꯗꯨꯗ ꯈꯣꯡꯗꯣꯏꯔꯛꯂꯤꯕ꯫ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯡꯂꯦꯟ ꯈꯨꯟ ꯑꯗꯨ ꯂꯥꯟꯊꯣꯔꯛꯄꯒꯤꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯎꯃꯪꯒꯤ ꯑꯁꯨꯛꯄ ꯃꯐꯝ ꯑꯣꯏꯕꯅꯦ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ, ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯍꯥꯛꯅ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇꯪꯗꯤ ꯀꯔꯤꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯌꯨꯝ ꯃꯣꯡꯕ ꯏꯔꯥꯜꯌꯥꯏꯗ ꯌꯧꯍꯟꯕꯤꯌꯨꯀꯣ꯫ ꯏꯁ, ꯑꯣꯟꯊꯣꯛꯅꯁꯨ ꯁꯨꯛꯈ꯭ꯔꯦꯗ꯫ ꯃꯐꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃꯗꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯃꯤꯠꯇ ꯍꯥꯏꯐꯦꯠ ꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯦꯝꯕꯤꯅ ꯄꯥꯝꯕꯩ ꯂꯩꯇ ꯂꯩꯇ ꯍꯥꯏꯖꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯃꯗꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯊꯋꯥꯏ ꯆꯥꯛꯅ ꯀꯞꯆꯈꯤꯕ ꯂꯥꯎꯖꯈꯤꯕꯁꯤꯡ ꯑꯗꯨ ꯌꯥꯡꯕꯒꯤ ꯅꯥꯄꯗ ꯅꯥꯁꯣꯟꯅꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯡꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯈꯣꯡ ꯑꯁꯤꯅ ꯑꯃꯨꯛ ꯅꯦꯠꯂꯤꯕ ꯑꯁꯤꯅ? ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯎꯒꯤ ꯃꯎꯟꯅ ꯁꯦꯝꯂꯕ ꯃꯥꯏꯈꯨꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯏꯈꯨꯝ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯥꯡꯕ ꯑꯁꯨꯝ ꯌꯦꯡꯉꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ, ꯇꯝꯊꯤꯔꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯛꯈꯤꯕ ꯑꯃꯗꯤ ꯈꯨꯟꯒꯤ ꯍꯔꯥꯎꯕ ꯃꯇꯝꯗ ꯈꯨꯟꯒꯤ ꯄꯥꯈꯪꯁꯤꯡꯅ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯖꯒꯣꯏ ꯁꯥꯈꯤꯕꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯌꯥꯡꯕ ꯋꯥꯈꯜ ꯇꯔꯪ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯇꯔꯪ ꯆꯠꯇꯨꯅ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯈꯣꯡꯀꯥꯞ ꯑꯅꯤ ꯑꯍꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃꯗ ꯀꯣꯛ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯡꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯐꯤꯃꯨ ꯁꯦꯠꯂꯕ, ꯋꯥꯡ ꯆꯥꯎꯔꯕ, ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ, ꯃꯃꯥꯏ ꯑꯗꯨꯗꯅ ꯌꯥꯡꯕꯒꯤ ꯃꯈꯨꯠꯃꯛꯅ ꯄꯥꯏꯔꯤꯕ ꯃꯥꯏꯈꯨꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯎꯞꯂꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯌꯥꯡꯕꯗ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯡꯕ ꯄꯥꯈꯠꯅ ꯍꯪꯂꯛꯂꯝꯃꯤ, ꯅꯍꯥꯛ ꯅꯨꯃꯤꯠꯇꯨꯗ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯥꯅꯤ, ꯑꯩꯍꯥꯛ ꯂꯣꯌꯥ ꯂꯥꯛꯄꯅꯤ꯫ ꯅꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯁꯔꯥꯛ ꯇꯝꯕꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯀꯤꯗꯃꯛ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯡꯕ
ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯇꯧ ꯀꯝꯗꯧꯅ ꯅꯍꯥꯛ ꯃꯇꯧ ꯀꯝꯗꯧꯅ? ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯝꯂꯒꯅꯤ ꯈꯟꯗꯨꯅ ꯁꯦꯂꯦꯝꯕꯤ ꯑꯃꯗꯤ ꯂꯣꯌꯥ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯣꯈꯥꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯁꯦꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯣꯈꯥꯗ ꯇꯥꯔꯛꯄꯅ ꯂꯣꯛꯀꯤ ꯏꯆꯦꯜ ꯑꯃꯗ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯎꯊꯔꯛꯄꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔꯅ ꯊꯦꯡꯅꯔꯛꯇꯨꯅ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯁꯦꯂꯦꯝꯕꯤ ꯑꯗꯨꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯥꯌꯦꯡꯕꯤꯔꯛꯇꯨꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯡꯕ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯆꯦꯟꯐꯝ ꯂꯩꯇꯦꯗꯣ꯫ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯅꯍꯥꯛꯀꯤꯁꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯃꯈꯣꯏ ꯃꯉꯥꯒꯤ ꯂꯨꯔꯦꯜꯅ ꯅꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯡꯕꯅ ꯌꯥꯝꯅ ꯉꯛꯅ ꯀꯔꯤ ꯍꯥꯏꯕ? ꯅꯍꯥꯛꯃꯛꯅ ꯑꯩꯍꯥꯛꯀꯤ ꯃꯔꯨꯞ ꯃꯉꯥꯒꯤ ꯂꯨꯔꯦꯜꯕꯨ ꯀꯛꯇꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕ? ꯈꯪꯒꯅꯤꯗꯣ, ꯅꯨꯄꯥ ꯃꯆꯥ ꯆꯥꯡ ꯌꯦꯡꯅꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯅ ꯑꯃꯕꯨ ꯄꯥꯛꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄꯅ ꯀꯥꯏꯅꯊꯪꯗ ꯌꯥꯡꯕꯅ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯂꯨꯔꯦꯜ ꯀꯛꯀꯦ ꯇꯧꯕꯃꯛꯇꯗ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯥꯀꯟ ꯑꯃꯔꯣꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯌꯥꯡꯕꯒꯤ ꯂꯨꯔꯦꯜ ꯑꯗꯨ ꯀꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄ ꯌꯥꯝꯅ ꯉꯛꯅ ꯃꯥꯏꯈꯨꯝ ꯎꯞꯄ ꯃꯤꯑꯣꯏ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯥꯏꯈꯨꯝ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯇꯨꯅ ꯂꯣꯌꯥ ꯂꯥꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯈꯨꯂꯥꯛꯄ ꯇꯤꯡꯄꯥꯏ ꯃꯁꯥꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯇꯤꯡꯄꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯥꯅꯨꯄꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯨꯔꯦꯜꯗꯤ ꯃꯄꯥ ꯑꯩꯍꯥꯛꯃꯛꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯣ ꯑꯣꯏꯍꯜꯂꯕꯅꯤ꯫ ꯃꯆꯥ ꯐꯠꯇꯕꯒꯤ ꯃꯍꯩ ꯃꯄꯥ ꯑꯩꯍꯥꯛꯅ ꯐꯪꯖꯔꯕꯅꯤ꯫ ꯏꯆꯥꯒꯨꯝꯂꯕ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯆꯥꯛꯂꯝꯒꯗꯕ ꯃꯩꯆꯥꯛꯁꯤꯡ ꯑꯗꯣ ꯏꯄꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦꯅꯦ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯡꯕꯅ ꯆꯠꯄ ꯂꯤꯆꯠ ꯁꯥꯖꯠꯁꯤꯡ ꯑꯗꯨ ꯃꯄꯥ ꯈꯨꯂꯥꯛꯄ ꯇꯤꯡꯄꯥꯏꯅ ꯈꯪꯂꯛꯂꯕ ꯑꯗꯨꯗꯗꯤ ꯂꯣꯟꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄ ꯇꯤꯡꯄꯥꯏꯅ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯑꯃꯨꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯌꯥꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯀꯟ ꯑꯃꯗꯒꯤ ꯃꯥꯏꯈꯨꯝ ꯎꯞꯄ ꯑꯃꯨꯕ ꯐꯤꯖꯦꯠ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯟꯅ ꯌꯥꯡꯕꯕꯨ ꯊꯦꯡꯅꯈꯤꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯤꯡ ꯑꯗꯨ ꯈꯨꯂꯥꯛꯄ ꯇꯤꯡꯄꯥꯏꯅ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄ ꯇꯤꯡꯄꯥꯏꯅ ꯃꯁꯥꯒꯤ ꯃꯈꯨꯠꯃꯛꯅ ꯃꯆꯥꯅꯨꯄꯥ ꯌꯥꯡꯕꯕꯨ ꯊꯋꯥꯏ ꯂꯧꯔꯕ ꯃꯇꯨꯡꯗ ꯌꯥꯡꯕꯒꯤ ꯑꯀꯛꯄ ꯂꯨꯔꯦꯜ ꯑꯗꯨꯒ ꯌꯥꯎꯅ ꯃꯈꯣꯏ ꯃꯉꯥꯒꯤ ꯑꯀꯛꯄ ꯂꯨꯔꯦꯜ ꯑꯗꯨꯒ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯣꯜ ꯆꯟꯈꯤꯔꯝꯃꯤ꯫ ꯂꯣꯌꯥ ꯂꯥꯛꯄ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯁꯦꯂꯦꯝꯕꯤꯒꯤ ꯂꯃꯟ ꯈꯨꯝꯕ ꯉꯝꯖꯔꯕ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤꯅ ꯈꯨꯗꯣꯜ ꯇꯧꯔꯝꯕ ꯃꯥꯏꯈꯨꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯃꯥꯏꯈꯨꯝ, ꯅꯍꯥꯛꯀꯤ ꯑꯔꯣꯟꯕ ꯁꯛꯂꯣꯟꯗ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯕꯤꯔꯝꯕꯤ ꯃꯍꯥꯛꯇꯨ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕꯤꯌꯨꯀꯣ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯏꯐꯝꯗ ꯇꯝꯕꯤꯔꯝꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯃꯥꯏꯈꯨꯝ ꯅꯍꯥꯛ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯕꯗ ꯀꯔꯤꯁꯨ ꯆꯟꯅꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯍꯥꯛꯁꯨ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯝꯕ ꯃꯥꯏꯈꯨꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯃꯆꯤꯟꯅ ꯊꯦꯡꯂꯗꯨꯅ ꯆꯤꯡꯁꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫